ꯑꯩꯈꯣꯏ ꯀꯣꯂꯦꯖ ꯇꯝꯃꯤꯟꯅꯔꯛꯄ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯟꯅꯔꯛꯄ ꯑꯩꯈꯣꯏ ꯌꯨꯝꯗ ꯆꯠꯇꯕ ꯏꯃꯥꯟꯅꯕꯁꯤꯡꯗꯨꯗꯤ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯩ ꯍꯥꯏꯕꯁꯦ ꯑꯝꯇ ꯈꯪꯉꯛꯇꯦꯕ ꯑꯣꯡꯂꯤ ꯃꯣꯏꯅ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯀꯣꯏꯔꯛꯄ ꯃꯇꯝꯗ ꯈꯪꯕꯒꯤ ꯋꯥꯅꯤ ꯅꯠꯇ꯭ꯔꯒ ꯑꯩꯅ ꯍꯥꯏꯗꯣꯛꯑꯀꯥꯟꯗ ꯈꯪꯕꯒꯤ ꯋꯥꯅꯦꯕ ꯑꯌꯥꯝꯕꯅ ꯀꯅꯥꯝ ꯈꯟꯗꯦꯕ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯅ ꯍꯧꯔꯛꯏꯁꯦ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯩꯈꯣꯏꯁꯦ ꯂꯥꯏꯔꯅ ꯍꯧꯔꯛꯏꯁꯦ ꯑꯩꯅ ꯁꯤꯗ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤ ꯌꯦꯡꯉꯒ ꯑꯩꯅ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯚꯤꯗꯤꯑꯣꯗ ꯀꯩꯅꯣ ꯁꯤꯌꯥꯔ ꯇꯧꯀꯥꯟꯗ ꯃꯌꯥꯝꯅ ꯑꯩꯁꯦ ꯂꯥꯏꯔꯕ ꯏꯃꯨꯡꯗ ꯍꯧꯔꯛꯄꯅꯤ ꯑꯌꯥꯝꯅ ꯈꯪꯗꯦꯕ ꯑꯩꯒꯤ ꯋꯥꯔꯤ ꯇꯥꯈꯤꯕ ꯋꯥꯔꯤ ꯄꯥꯕꯤꯈꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯌꯥꯝ ꯋꯥꯔꯤꯉꯩ ꯃꯇꯝꯁꯤꯗꯅꯤ ꯑꯩꯅ ꯑꯩꯈꯣꯏꯒꯤ ꯐꯣꯔꯃꯦꯜ ꯁ꯭ꯄꯣꯔꯠ ꯁꯥꯟꯅꯕ ꯍꯧꯈꯤꯕꯁꯨ ꯑꯗꯣ ꯀꯪꯂꯥ ꯇꯨꯡꯕꯤꯗ ꯂꯩꯔꯤꯉꯩꯗꯤ ꯑꯩ ꯃꯃꯥꯡ ꯄꯟꯖꯈꯤꯕꯗꯣ ꯆꯤꯡ ꯀꯥꯕ ꯈꯣꯠꯄ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟꯗ ꯆꯦꯟꯕ ꯁꯟ ꯇꯥꯟꯕꯒꯤ ꯂꯝꯖꯦꯟ ꯆꯦꯟꯕ ꯆꯤꯡ ꯀꯥꯈꯠꯄꯗ ꯑꯗꯒꯤ ꯆꯦꯟꯊꯔꯛꯄ ꯆꯤꯡ ꯆꯟꯕꯒꯤ ꯑꯗꯨ ꯈꯛꯇꯅꯤ ꯑꯩꯅ ꯇꯧꯔꯛꯄꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯑꯗꯒꯤ ꯍꯣꯏ ꯂꯝꯄꯥꯛꯇ ꯀꯪꯂꯥ ꯇꯨꯡꯕꯤꯒꯤ ꯕꯖꯥꯔꯐꯥꯎꯗ ꯑꯩꯈꯣꯏ ꯐꯨꯠꯕꯣꯜꯁꯤ ꯁꯥꯟꯅꯔꯦ ꯐꯨꯠꯕꯣꯜ ꯍꯥꯏꯅ ꯕꯣꯜ ꯑꯁꯦꯡꯕꯗꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯂꯨꯕꯥꯞꯇꯣ ꯀꯦꯜꯂꯛꯄ ꯂꯨꯕꯥꯞ ꯑꯆꯧꯕ ꯀꯦꯜꯂꯛꯄꯗꯣ ꯑꯗꯨ ꯄꯣꯞꯍꯜꯂꯒ ꯀꯥꯎꯔꯒ ꯁꯥꯟꯅꯔꯛꯑꯦꯕ ꯑꯩꯈꯣꯏꯅ ꯁꯟ ꯁꯦꯜꯂꯨ ꯍꯜꯂꯒꯀꯣ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯤꯗ ꯅꯣꯡ ꯃꯔꯛꯇꯨ ꯂꯩꯈꯣꯝꯃꯒ ꯁꯥꯟꯅꯔꯛꯅꯤꯗꯣ ꯑꯗꯣ ꯕꯣꯜꯁꯦ ꯑꯝꯇ ꯂꯩ ꯉꯝꯄꯣꯠꯇꯦꯗ ꯑꯩꯈꯣꯏ ꯀꯪꯂꯥ ꯇꯨꯡꯕꯤ ꯂꯩꯔꯤꯉꯩꯗꯨꯗ ꯑꯗꯣ ꯂꯨꯕꯥꯞꯇꯨ ꯇꯧꯔꯒ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯁꯟ ꯁꯦꯜꯕ ꯍꯜꯂ ꯁꯥꯟꯅꯩꯌꯦꯕꯀꯣ ꯑꯗꯒꯤ ꯑꯗꯨꯃꯥꯏꯅ ꯁꯥꯟꯅꯕꯗꯨꯅ ꯁꯟ ꯁꯦꯜꯂꯨꯕꯩ ꯋꯥꯕꯅꯦ ꯑꯗꯒꯤ ꯂꯨꯕꯥꯞ ꯀꯥꯎꯔ ꯑꯃꯨꯛ ꯁꯥꯟꯅꯕꯒꯤ ꯋꯥꯕꯅꯦ ꯌꯨꯝꯗ ꯍꯜꯂꯛꯑꯒꯗꯤ ꯋꯥꯅ ꯇꯨꯝꯕꯖꯥꯠꯅꯦ ꯑꯗꯨꯁꯨ ꯄꯨꯛ ꯊꯟꯕꯣꯏ ꯊꯟꯗꯕꯣꯏ ꯑꯗꯣ ꯑꯉꯥꯡ ꯑꯣꯏꯔꯤꯕꯅꯤꯅ ꯄꯨꯛ ꯊꯜꯂꯦ ꯊꯟꯗꯦꯒꯥꯏꯁꯦ ꯀꯥꯎꯕꯅꯤꯅꯦ ꯁꯥꯟꯅꯅꯤꯡꯕꯅꯕꯅꯀꯣ ꯑꯗꯣ ꯂꯨꯕꯥꯞꯇꯣ ꯇꯧꯔꯒ ꯁꯥꯟꯅꯅꯤ ꯃꯗꯨꯗ ꯈꯣꯡꯒꯁꯦ ꯂꯨꯕꯥꯞꯇꯣ ꯈꯔ ꯁꯪꯉꯗꯤ ꯀꯜꯂꯗꯤ ꯅꯥꯗꯅꯕ ꯁꯣꯛꯄꯒ ꯌꯥꯎꯔꯤꯅꯦꯕ ꯖꯥꯠ ꯖꯥꯠꯅꯤꯗ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯃꯇꯝꯁꯤꯗꯅꯤ ꯍꯣꯏ ꯃꯇꯝꯗꯨꯃ ꯑꯗꯨꯃꯥꯏꯅ ꯂꯦꯟꯈ꯭ꯔꯦꯀꯣ ꯀꯪꯂꯥ ꯇꯨꯡꯕꯤꯗ ꯑꯗꯨꯒ ꯁꯒꯣꯜꯕꯟꯗ ꯂꯥꯛꯄꯗꯒꯤꯅ ꯍꯥꯏ ꯁ꯭ꯀꯨꯜ ꯇꯝꯃꯤꯉꯩ ꯃꯇꯝꯁꯤꯗꯩꯁꯤꯗ ꯑꯩꯅ ꯍꯥꯟꯅ ꯄꯟꯖꯈꯤꯕꯗꯣ ꯃꯃꯥꯡꯗ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤ ꯌꯥꯝ ꯄꯥꯝꯖꯕ ꯑꯗꯒꯤ ꯂꯝ ꯆꯠꯄꯁꯤ ꯌꯥꯝ ꯄꯥꯝꯖꯕꯗꯣ ꯂꯝ ꯆꯠꯄ ꯐꯪꯅꯅꯕ ꯍꯣꯠꯅꯕꯗ ꯑꯩꯅ ꯉꯁꯥꯏꯒꯤ ꯌꯣꯒ ꯁꯥꯟꯅꯕ ꯌꯥꯎꯋꯦꯕ ꯃꯇꯝꯗꯨꯗ ꯑꯩꯅ ꯍꯥꯏ ꯁ꯭ꯀꯨꯜꯗꯨ ꯇꯝꯂꯤꯉꯩꯗꯨꯗ ꯑꯩꯈꯣꯏꯒꯤ ꯇꯦꯔꯥ ꯁꯥꯐꯝ ꯇꯦꯔꯥ ꯕꯖꯥꯔꯗꯒꯤ ꯑꯩꯈꯣꯏꯒꯤ ꯒꯨꯔꯨ ꯃꯌꯨꯝ ꯖꯥꯗꯨꯃꯅꯤ ꯑꯣꯖꯥ ꯖꯥꯗꯨꯃꯅꯤ ꯑꯗꯒꯤ ꯁꯥꯄꯪ ꯂꯩꯇꯦ ꯑꯣꯖꯥ ꯃꯪꯂꯦꯝ ꯃꯣꯏ ꯑꯅꯤꯅ ꯑꯩꯁꯦ ꯊꯦꯡꯅꯗꯅ ꯃꯣꯏ ꯑꯅꯤꯅ ꯌꯣꯒ ꯑꯣꯖꯥ ꯑꯣꯏꯔꯤꯉꯩ ꯃꯇꯝꯗꯨꯗ ꯑꯩꯁꯦ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯍꯂꯥꯗ ꯑꯩꯅ ꯏꯃꯥꯟꯅꯕ ꯈꯪꯅ ꯄꯁꯨꯃꯪ ꯏꯃꯥꯟꯅꯕ ꯈꯪꯅ ꯃꯥꯅ ꯌꯣꯒ ꯇꯧꯕꯁꯦ ꯄꯨꯁꯟꯕꯤꯔꯝꯕꯗꯒꯤ ꯑꯩꯁꯦ ꯌꯣꯒ ꯇꯧꯕꯁꯦ ꯑꯗꯨꯝ ꯌꯥꯎꯈꯤꯕ ꯑꯗꯨꯝ ꯃꯥꯅ ꯇꯣꯛꯈꯤꯕ ꯑꯗꯨꯒꯤ ꯌꯣꯒ ꯇꯧꯕꯁꯤ ꯌꯥꯎꯕꯁꯤꯗꯩꯅꯦ ꯑꯩꯅ ꯑꯣꯖꯥ ꯃꯪꯂꯦꯝꯒ ꯑꯣꯖꯥ ꯖꯥꯗꯨꯒ ꯎꯅꯗꯅ ꯃꯣꯏ ꯑꯅꯤꯅ ꯑꯩꯁꯦ ꯌꯥꯝꯅ ꯂꯨꯅ ꯅꯨꯡꯁꯤꯅ ꯃꯅꯥꯎꯗꯧꯅ ꯑꯩꯁꯦ ꯃꯣꯏꯅ ꯌꯥꯝ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯑꯦꯕꯀꯣ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯗꯣ ꯑꯗꯨ ꯌꯥꯝꯅ ꯍꯩꯕꯗꯨ ꯌꯥꯎꯗ꯭ꯔꯦꯗꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯑꯩꯈꯣꯏꯕꯨ ꯉꯁꯥꯏꯒꯤ ꯁꯦꯜ ꯇꯥꯟꯕ ꯈꯣꯠꯄꯒꯤ ꯊꯕꯛ ꯆꯤꯟꯕ ꯈꯣꯠꯄ ꯑꯗꯨꯒꯨꯝꯕꯗꯨ ꯅꯠꯇꯅ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯗ ꯌꯥꯝꯅ ꯃꯥꯡꯖꯤꯟꯕꯤꯅꯕ ꯑꯗꯨꯝꯕꯗꯨꯗꯤ ꯌꯥꯎꯔꯛꯇꯦꯕ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯑꯩꯒꯤ ꯍꯦꯛ ꯃꯊꯛꯇꯨꯁꯨ ꯃꯥꯁꯨ ꯃꯁꯥꯅ ꯁꯦꯝꯖꯕꯅꯤ ꯑꯩꯁꯨ ꯏꯁꯥꯅ ꯑꯌꯥꯝꯕ ꯁꯦꯝꯖꯕ ꯑꯗꯣ ꯑꯇꯣꯞꯄꯅ ꯇꯝꯕꯤꯕꯗꯨꯗ ꯂꯧꯁꯤꯜꯂꯒ ꯑꯗꯨꯅ ꯑꯣꯖꯥ ꯃꯪꯂꯦꯝꯒ ꯑꯣꯖꯥ ꯖꯥꯗꯨꯒꯅ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯛꯑꯦ ꯍꯥꯏꯗꯤ ꯃꯣꯏꯅ ꯌꯥꯝ ꯂꯝꯖꯤꯡꯕꯤꯔꯛꯑꯦ ꯑꯩꯈꯣꯏꯁꯦ ꯑꯗꯨꯅ ꯌꯥꯝ ꯊꯥꯒꯠꯂꯤ ꯑꯣꯖꯥ ꯃꯪꯂꯦꯝꯒ ꯑꯣꯖꯥ ꯖꯥꯗꯨꯒꯁꯨ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯃꯣꯏꯒꯤ ꯃꯈꯥꯗ ꯌꯣꯒꯁꯦ ꯑꯩ ꯆꯍꯤ 4 ꯑꯗꯨꯋꯥꯏꯃꯨꯛ ꯇꯧꯔꯛꯑꯦ ꯑꯗꯨꯗꯅꯦ ꯑꯩꯅ ꯅꯦꯁꯅꯦꯜ ꯌꯣꯒ ꯀꯝꯄꯤꯇꯤꯁꯟꯁꯦ 4ꯔꯛ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯆꯠꯂꯦꯅ ꯑꯩꯅ ꯃꯃꯥꯡꯗ ꯄꯟꯖꯈꯤꯕꯗꯣ ꯑꯗꯨꯃꯥꯏꯅ ꯆꯠꯂꯦ ꯑꯗꯒꯤ ꯏꯟꯗꯤꯌꯥꯒꯤ ꯀꯣꯜꯀꯇꯥ ꯑꯗꯒꯤ ꯚꯥꯔꯥꯅꯥꯁꯤ ꯑꯁꯥꯝ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯃꯐꯝ 4-5ꯃꯨꯛ ꯆꯠꯈꯤꯌꯦ ꯑꯗ ꯌꯣꯒ ꯀꯝꯄꯤꯇꯤꯁꯟꯗꯁꯨ ꯅꯝꯕꯔ 4 ꯐꯥꯎꯗꯤ ꯇꯥꯔꯛꯈꯤꯀꯣ ꯅꯦꯁꯅꯦꯜꯒꯤ ꯑꯣꯏꯅ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯑꯩ ꯆꯍꯤ 3-4 ꯑꯩꯅ ꯅꯝꯕꯔ 1 ꯑꯗꯨꯝ ꯇꯥꯔꯒ ꯃꯅꯤꯄꯨꯔ ꯔꯤꯄ꯭ꯔꯖꯦꯟ ꯇꯧꯔ ꯆꯠꯈꯤꯕꯅꯦ ꯍꯥꯏꯗꯤ ꯁꯥꯟꯅꯕ ꯄꯥꯝꯖꯕꯗꯣ ꯑꯗꯨꯅ ꯆꯥꯛ ꯂꯥꯝꯅ ꯆꯥꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔ ꯐꯥꯎꯗꯀꯣ ꯉꯁꯥꯏꯒꯤ ꯌꯣꯒꯁꯦ ꯇꯧꯔꯒ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯌꯣꯒ ꯁꯥꯟꯅꯈꯤꯕ ꯃꯇꯝꯗꯨꯗ ꯑꯗꯣ ꯑꯩ ꯁꯥꯟꯅꯕꯗꯨꯗꯁꯨ ꯊꯋꯥꯏ ꯌꯥꯝ ꯌꯥꯎꯏꯀꯣ ꯑꯗꯨꯒꯅ ꯁ꯭ꯀꯨꯜꯗꯁꯨ ꯑꯩꯈꯣꯏ ꯀ꯭ꯂꯥꯁꯇꯣ ꯄꯤꯛꯆꯔꯒꯁꯨꯀꯣ ꯌꯥꯝꯖꯗ꯭ꯔꯒꯁꯨ ꯑꯩ ꯅꯝꯕꯔ 1ꯗ ꯂꯥꯛꯑꯦꯕ ꯀ꯭ꯂꯥꯁ 9 ꯑꯗꯨꯋꯥꯏꯐꯥꯎꯔ ꯀꯩꯅꯣꯗ ꯑꯩ ꯀ꯭ꯂꯥꯁ ꯅꯝꯕꯔ 1 ꯑꯣꯏꯔꯒ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯩ ꯀ꯭ꯂꯥꯁꯇ ꯍꯥꯏꯗꯤ ꯍꯣꯠꯅꯕꯗꯤ ꯈꯔ ꯑꯗꯨꯝ ꯀꯟꯖꯔꯛꯑꯦꯕꯀோ ꯑꯗꯨꯒ ꯇꯥꯛꯄꯤ ꯇꯝꯕꯤꯕꯗ ꯈꯔ ꯊꯨꯅꯁꯨ ꯑꯗꯨꯝ ꯍꯩꯒꯟꯕ ꯍꯥꯏꯇꯥꯔꯦ ꯁꯥꯟꯅ ꯈꯣꯠꯅꯕꯁꯤꯅꯁꯨ ꯌꯥꯝ ꯃꯇꯦꯡ ꯄꯥꯡꯉꯛꯄꯖꯥꯠꯅꯤ ꯃꯇꯝꯗꯨꯗ ꯑꯩ ꯈꯪꯉꯝꯗꯕ ꯋꯥꯅꯤ ꯀꯣꯟꯅ ꯈꯪꯉꯛꯑꯦ ꯁꯥꯟꯅꯕꯁꯤꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯌꯥꯝ ꯊꯨꯅ ꯍꯩꯕꯗ ꯌꯥꯝ ꯊꯨꯅ ꯂꯧꯁꯤꯟꯕꯗ ꯀꯥꯟꯅꯕ ꯄꯤ ꯍꯥꯏꯕꯁꯦ ꯀꯣꯟꯅ ꯈꯪꯉꯛꯄꯅꯦ ꯑꯩꯅ ꯔꯤꯁꯔꯁ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯁꯦ ꯑꯗꯣ ꯃꯇꯝꯗꯨꯗ ꯈꯪꯉꯝꯗꯦ ꯑꯗꯣ ꯂꯥꯏꯕꯛ ꯐꯕꯅ ꯑꯗꯨꯃꯥꯏꯅ ꯇꯧꯈꯤꯕ ꯑꯗꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯏꯃꯨꯡꯗꯗꯤ ꯉꯁꯥꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯂꯥꯟꯐꯝꯗ ꯃꯥꯒꯤ ꯏꯌꯥꯝꯕꯁꯤꯡꯁꯦ ꯃꯥꯒꯤ ꯃꯊꯧ ꯇꯧꯕꯗ ꯊꯕꯛ ꯁꯨꯕꯗ ꯊꯕꯛ ꯀꯟꯅ ꯆꯤꯟꯕꯅꯤꯅ ꯑꯗꯩ ꯃꯣꯏꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯁꯨ ꯀꯌꯥ ꯇꯝꯍꯧꯗꯕꯅꯤꯅ
ꯑꯩꯈꯣꯏꯗ ꯇꯥꯛꯄꯤ ꯇꯝꯕꯤꯕ ꯀꯥꯏꯁꯤꯗꯤ ꯁꯪꯗꯦꯕ ꯍꯥꯏꯗꯤ ꯈꯟꯁꯨ ꯈꯟꯂꯨꯕꯒꯤ ꯃꯇꯝꯁꯨ ꯂꯩꯇꯕ ꯑꯗꯣ ꯑꯩꯈꯣꯏ ꯏꯁꯥ ꯊꯥꯗꯣꯛꯄꯤꯔꯒ ꯂꯥꯏꯔꯤꯛ ꯇꯝꯍꯟꯕꯅꯦꯕ ꯑꯩꯒꯤ ꯃꯊꯛ ꯑꯩꯈꯣꯏ ꯇꯥꯇꯣꯟ ꯃꯂꯦꯝꯖꯥꯎ ꯏꯕꯥꯅꯤꯁꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏꯁꯦ ꯇꯥꯇꯣꯟ ꯃꯂꯦꯝꯖꯥꯎꯁꯨ ꯃꯥ ꯖꯣꯟꯁꯇꯣꯟꯗ ꯅꯝꯕꯔ 1 ꯅꯝꯕꯔ 2 ꯇꯥꯔꯛꯄ ꯑꯗꯩ ꯄꯣꯂꯤꯇꯦꯛꯅꯤꯛꯇꯒ ꯅꯝꯕꯔ 1 ꯅꯝꯕꯔ 2ꯗ ꯇꯣꯞ 2ꯗꯒ ꯂꯩꯔꯛꯄ ꯈꯨꯗꯤꯡꯃꯛꯁꯦ ꯃꯥꯁꯨ ꯃꯁꯥ ꯀꯟꯅ ꯍꯣꯠꯅꯖꯔꯒ ꯑꯣꯏꯔꯛꯈꯤꯕꯅꯦꯕ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯥꯔꯛꯈꯤꯕꯅꯦ ꯑꯗꯨ ꯏꯃꯨꯡ ꯃꯅꯨꯡꯅ ꯃꯇꯦꯡ ꯄꯨꯛꯅꯤꯡ ꯏꯃꯨꯡ ꯃꯅꯨꯡꯅ ꯂꯝꯖꯤꯡꯕꯤꯔꯒ ꯇꯧꯕꯗꯤ ꯅꯠꯇꯦꯕ ꯑꯗꯨ ꯃꯇꯥꯡꯁꯤꯗ ꯑꯩꯅ ꯑꯃ ꯀꯥꯎꯕꯗꯤ ꯌꯥꯔꯣꯏ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯌꯥꯏꯃꯁꯦ ꯉꯥꯡꯕꯝ ꯏꯕꯣꯕꯤꯁꯦ ꯑꯁ ꯃꯥꯁꯤ ꯌꯥꯝꯅ ꯁꯤꯡꯉꯦ ꯌꯥꯝꯅ ꯍꯩꯌꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯤꯕ ꯌꯥꯝ ꯍꯩꯌꯦ ꯑꯗꯨ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯏꯃꯨꯡꯅꯦꯕ ꯑꯩꯈꯣꯏꯗꯣ ꯑꯩꯉꯣꯟꯗꯒ ꯍꯪꯉꯤꯕꯅꯦꯕ ꯏꯕꯣꯝꯆꯥ ꯅꯪꯅ ꯏꯕꯣꯝꯆꯥ ꯀꯧꯋꯦ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯩꯁꯦ ꯑꯗꯩ ꯑꯩꯈꯣꯏ ꯄꯥꯖꯤꯅ ꯑꯩꯁꯦ ꯑꯇꯣꯝꯕꯅꯦꯅ ꯇꯣꯝꯕꯁꯨ ꯀꯧꯔꯝꯃꯤ ꯃꯇꯝꯗꯨꯗ ꯑꯗ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯑꯩꯉꯣꯟꯗ ꯏꯕꯣꯝꯆꯥ ꯅꯪ ꯄꯨꯟꯁꯤꯗ ꯀꯔꯤ ꯅꯪꯒꯤ ꯃꯪꯂꯥꯟꯅ ꯀꯔꯤꯅꯣ ꯅꯪ ꯀꯔꯤ ꯑꯣꯏꯅꯤꯡꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯑꯩꯅ ꯇꯌꯥꯏ ꯑꯩ ꯗꯥꯛꯇꯔ ꯑꯣꯏꯅꯤꯡꯉꯦ ꯍꯥꯏ ꯑꯁ ꯑꯗꯨꯗ ꯇꯌꯥꯏꯅ ꯑꯁ ꯑꯗꯨꯗꯤ ꯌꯥꯝꯅ ꯆꯥꯎꯕ ꯃꯪꯂꯥꯟꯅꯤ ꯍꯥꯏ ꯐꯩ ꯑꯗꯨꯕꯨ ꯍꯣꯠꯅꯧ ꯍꯥꯏꯅ ꯑꯗꯣ ꯅꯪ ꯑꯪꯀꯗꯤ ꯀꯌꯥ ꯌꯥꯗꯦ ꯑꯗꯨ ꯗꯥꯛꯇꯔ ꯇꯝꯕꯗꯨꯕꯨ ꯌꯥꯒꯗ꯭ꯔꯅꯦ ꯀꯥꯏꯅ ꯍꯪꯕꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯁꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯑꯗꯨ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯐꯔꯦ ꯅꯪꯅ ꯁꯤ ꯄꯥꯁ ꯇꯧꯔꯕ ꯁꯤ ꯀ꯭ꯂꯥꯁ ꯁꯨꯃꯥꯏꯅ ꯇꯧꯔꯕ ꯁꯤ ꯌꯧꯔꯕ ꯑꯗꯨ ꯑꯣꯏꯗꯤ ꯅꯪꯒꯤ ꯘꯔꯤ ꯂꯩꯕꯤꯅꯤ ꯁꯥꯏꯀꯜ ꯂꯩꯕꯤꯅꯤ ꯀꯥꯏꯅ ꯑꯗꯨꯝ ꯍꯥꯏꯕꯀꯣ ꯑꯗꯨꯒ ꯄꯥꯁ ꯇꯧꯔꯀꯥꯟꯗꯅ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯒꯣꯜꯗꯣ ꯐꯪꯉꯀꯥꯟꯗꯅ ꯇꯥꯡꯀꯛꯇꯨ ꯌꯧꯔꯀꯥꯟꯗꯅꯀꯣ ꯑꯩꯈꯣꯏ ꯇꯌꯥꯏꯅ ꯑꯗꯨꯝ ꯂꯩꯕꯤꯗꯕ ꯑꯗꯨ ꯑꯃꯨꯛ ꯌꯩꯊꯣꯛꯑꯒꯀꯣ ꯅꯪ ꯁꯤ ꯇꯧꯔꯤꯁꯤ ꯁꯣꯏ ꯂꯩꯕꯤꯅꯤ ꯁꯤ ꯂꯩꯕꯤꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯄꯨꯛꯅꯤꯡ ꯌꯥꯝ ꯊꯧꯒꯠꯄꯤꯔꯛꯑꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕ ꯌꯥꯏꯃꯁꯤ ꯌꯥꯝꯅ ꯍꯩ ꯑꯗꯨꯒꯨꯝꯕꯒꯤ ꯃꯇꯥꯡꯗꯗꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤ ꯁꯨꯝ ꯂꯥꯛꯈꯤ ꯃꯇꯝꯗꯨꯗ ꯌꯣꯒ ꯇꯧꯕꯁꯦ ꯑꯩꯈꯣꯏ ꯑꯣꯖꯥ ꯃꯪꯂꯦꯝꯒ ꯑꯣꯖꯥ ꯖꯥꯗꯨꯒꯅ ꯑꯩꯁꯦ ꯑꯇꯩ ꯏꯃꯥꯟꯅꯕꯁꯤꯡꯁꯤꯒꯅ ꯀꯣꯏꯄꯨ ꯄꯨꯕꯤꯗꯅ ꯑꯁꯪꯕ ꯃꯇꯝꯗꯀꯣ ꯊꯥꯡꯖꯒꯨꯝꯕ ꯅꯣꯡꯃꯥꯏꯖꯤꯡꯒꯨꯝꯕ ꯁꯨꯝ ꯀꯥꯗꯕ ꯅꯨꯃꯤꯠꯇꯗꯤ ꯃꯣꯏꯅ ꯄꯨꯕꯤꯗꯅ ꯁꯣꯒꯁꯦ ꯌꯥꯝ ꯎꯠꯍꯜꯂꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯦ ꯃꯤꯃꯥꯡ ꯊꯣꯛꯄꯁꯦ ꯌꯥꯝ ꯍꯩꯔꯛꯑꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯃꯅꯨꯡꯗ ꯀꯣꯏꯗꯅ ꯑꯗꯩ ꯈꯨꯡꯒꯪꯁꯤꯡꯗ ꯆꯠꯇꯅ ꯌꯣꯒ ꯁꯣ ꯇꯧꯍꯟꯕ ꯈꯣꯠꯍꯟꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯑꯩꯁꯤ ꯁꯨꯝ ꯇꯧꯗꯅ ꯑꯗꯨꯃꯥꯏꯅ ꯃꯤ ꯇꯤꯟꯕ ꯍꯩꯔꯛꯏ ꯑꯗꯒꯤ ꯑꯣꯖꯥ ꯃꯪꯂꯦꯝ ꯑꯣꯖꯥ ꯖꯥꯗꯨꯗꯒꯤ ꯌꯥꯝꯅ ꯇꯝꯂꯛꯏ ꯀꯥꯟꯅꯕ ꯄꯔꯥ ꯀꯌꯥ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯝꯆꯠ ꯁꯥꯖꯠ ꯋꯥꯉꯥꯡ ꯁꯉꯥꯡ ꯌꯥꯝ ꯇꯝꯃꯛꯏꯗ ꯑꯣꯖꯥ ꯑꯅꯤꯁꯤꯗꯒꯤ ꯑꯗꯨꯅꯅꯦ ꯑꯩ ꯑꯣꯖꯥ ꯑꯅꯤꯁꯤꯕꯨꯁꯨ ꯑꯩꯈꯣꯏꯒꯤ ꯒꯥꯔꯖꯤꯌꯥꯟ ꯑꯦꯟꯖꯦꯜꯅꯤ ꯀꯥꯏꯅ ꯑꯩ ꯏꯁꯥꯅ ꯈꯟꯖꯔꯤꯕꯅꯦ ꯃꯣꯏꯁꯦ ꯂꯥꯏꯅ ꯊꯥꯔꯛꯄ ꯑꯩ ꯏꯌꯥꯝꯕꯒꯨꯝꯕꯅꯦꯅ ꯁꯨꯃꯥꯏꯅ ꯇꯧꯗꯅ ꯍꯥꯏ ꯁ꯭ꯀꯨꯜꯁꯤ ꯑꯩꯈꯣꯏ ꯇꯦꯔꯥ ꯔꯨꯔꯦꯜ ꯏꯟꯁꯇꯤꯇ꯭ꯌꯨꯠ ꯍꯧꯖꯤꯛꯇꯤ ꯂꯣꯟꯈ꯭ꯔꯦꯀꯣ ꯁꯥꯄꯝ ꯂꯩꯕꯁꯤꯗꯒꯤ ꯍꯥꯏ ꯁ꯭ꯀꯨꯜꯐꯥꯎ ꯇꯝꯃꯒ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯗꯤ ꯑꯦꯝ ꯀꯣꯂꯦꯖꯇ ꯊꯝꯃꯛꯑꯦ ꯗꯤ ꯑꯦꯝ ꯀꯣꯂꯦꯖ ꯑꯣꯐ ꯑꯥꯔꯠꯁ ꯑꯦꯟ ꯀꯃꯔꯁꯇ 3 years ꯗꯤꯒ꯭ꯔꯤ ꯀꯣꯔꯁ ꯇꯧꯔꯦ TDCꯗꯣ ꯇꯝꯃꯛꯑꯦ ꯃꯇꯝꯗꯨꯗꯁꯨ TDC ꯆꯍꯤ ꯄ꯭ꯔꯤ ꯌꯨꯅꯤꯚꯔꯁꯤꯇꯤ PUꯒ ꯑꯗꯩ TDC ꯄꯨꯟꯅ ꯆꯍꯤ 5 ꯇꯝꯃꯦ ꯆꯍꯤ 5 ꯇꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯖꯨꯀꯦꯁꯟ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯖꯨꯀꯦꯁꯟ ꯁꯤꯁꯇꯦꯝꯁꯤꯅ ꯉꯁꯥꯏꯒꯤ ꯁꯤꯂꯦꯕꯁꯁꯤꯡꯗꯨ ꯂꯣꯏꯅ ꯀꯚꯔ ꯇꯧꯕ ꯉꯝꯗꯕꯅꯤꯅ ꯑꯩꯈꯣꯏ ꯆꯍꯤ ꯑꯃ ꯐꯥꯅꯤꯡ ꯆꯤꯛꯅꯗꯤ ꯑꯩꯈꯣꯏ ꯊꯦꯡꯊꯔꯛꯈꯤꯑꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ DM ꯀꯣꯂꯦꯖꯇ ꯇꯝꯃꯛꯑꯦ ꯑꯩꯈꯣꯏꯒꯤ DM ꯀꯣꯂꯦꯖꯇ ꯃꯦꯇ꯭ꯔꯤꯛ ꯄꯥꯁ ꯇꯧꯗꯅ DM ꯀꯣꯂꯦꯖꯇ ꯃꯤꯡ ꯆꯜꯂꯦ DM ꯀꯣꯂꯦꯖ ꯑꯥꯔꯠꯁ ꯑꯦꯟ ꯀꯃꯔꯁꯇ ꯑꯗꯨ DM ꯀꯣꯂꯦꯖ ꯇꯝꯃꯤꯉꯩꯁꯤꯗ ꯑꯩꯈꯣꯏꯁꯦ ꯐꯤꯕꯝꯁꯦ ꯀꯔꯤꯝꯇ ꯐꯒꯠꯇ꯭ꯔꯦꯕ ꯑꯩꯈꯣꯏ ꯏꯃꯨꯡꯒꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯔꯒꯗꯤ ꯊꯕꯛ ꯁꯨꯕꯗꯨꯗꯤ ꯏꯌꯥꯝꯕ ꯑꯃꯈꯛꯇꯅꯤ ꯑꯗꯒꯤ ꯏꯌꯥꯝꯕ ꯎꯁꯨꯕꯗꯨꯅ ꯑꯍꯟꯗꯨꯅꯦꯀꯣ ꯑꯗꯒꯤ ꯑꯩꯈꯣꯏ ꯇꯥꯇꯣꯟꯁꯦ ꯒꯥꯔꯤ ꯊꯧꯕꯗꯤ ꯍꯧꯔꯛꯑꯦ ꯆꯦꯡ ꯈꯔꯗꯤ ꯊꯣꯛꯂꯛꯑꯦ ꯃꯥꯁꯨ ꯑꯗꯨ ꯅꯁꯤꯜ ꯈꯤꯇꯪ ꯊꯣꯔꯛꯄꯁꯤꯗ ꯑꯃꯨꯛ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯃꯣꯏꯁꯨ ꯂꯣꯏꯅ ꯃꯣꯏ ꯃꯌꯨꯝ ꯄꯥꯜꯂꯦ ꯑꯗꯩ ꯑꯉꯥꯡꯁꯤꯡ ꯌꯥꯝꯈꯠꯂꯛꯑꯦ ꯑꯗꯩ ꯑꯉꯥꯡꯁꯤꯡꯁꯤꯁꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯩ ꯄꯤꯖꯅꯕ ꯍꯣꯠꯅꯔꯛꯄ ꯑꯩꯈꯣꯏ ꯌꯨꯝ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯤꯖꯅꯔꯛꯄ ꯑꯗꯩ ꯑꯩꯈꯣꯏ ꯏꯃꯥ ꯕꯥꯖꯤꯁꯨ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯔꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯂꯣꯏ ꯄꯨꯜꯂ ꯂꯩꯔꯛꯄꯁꯤꯗ ꯁꯦꯟ ꯊꯣꯛꯏꯗꯤ ꯃꯣꯏ 3 ꯈꯛꯇꯅꯦꯕ ꯃꯣꯏ 3 ꯈꯛ ꯁꯦꯟ ꯊꯣꯛꯄꯁꯤꯅ ꯃꯣꯏꯅ ꯊꯣꯛꯄ ꯁꯦꯟꯗꯨꯅ ꯑꯃꯨꯛꯀ ꯍꯦꯟꯅ ꯀꯣꯟꯅꯗ꯭ꯔꯦꯕ ꯑꯩꯈꯣꯏꯅ ꯑꯩꯅ DM ꯀꯣꯂꯦꯖꯇ BA ꯇꯝꯃꯛꯄ ꯃꯇꯝꯗꯗꯤ PU ꯑꯃꯗꯤ BA ꯇꯝꯃꯛꯄ ꯃꯇꯝꯗ ꯑꯗꯨꯃꯥꯏꯅ ꯇꯧꯅ DM ꯀꯣꯂꯦꯖ ꯇꯝꯃꯛꯏꯁꯨ ꯌꯥꯝ ꯋꯥꯈꯤ ꯀꯔꯤꯝꯇ ꯐꯤꯕꯝꯁꯦ ꯐꯒꯠꯇꯦ ꯐꯒꯠꯂꯤꯕ ꯍꯥꯏꯕꯕꯨ ꯑꯩꯒꯤ ꯋꯥꯈꯜꯒꯤ ꯑꯣꯏꯕ ꯑꯩꯒꯤ ꯋꯥꯈꯜ ꯍꯦꯟꯅ ꯋꯥꯈꯜ ꯇꯥꯔꯛꯄ ꯑꯗꯒꯤ ꯍꯦꯟꯅ ꯃꯔꯝ ꯑꯣꯏꯔꯛꯄ ꯑꯗꯒꯤ ꯍꯦꯟꯅ ꯅꯣꯂꯦꯖ ꯂꯩꯔꯛꯄ ꯑꯗꯨ ꯅꯠꯇꯅ ꯁꯤꯡꯒꯠꯂꯛꯄꯗꯨ ꯅꯠꯇꯅ ꯑꯩꯈꯣꯏ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯁꯦꯜ ꯊꯨꯝꯒꯤ ꯐꯤꯕꯝ ꯍꯥꯏꯔꯒꯗꯤ ꯀꯔꯤꯝꯇ ꯐꯒꯠꯄ ꯂꯩꯇ꯭ꯔꯤ ꯃꯇꯝꯗꯨꯗꯁꯨ ꯑꯗꯣ DM ꯀꯣꯂꯦꯖꯇ ꯇꯝꯃꯤꯉꯩꯒꯤ ꯄꯨꯟꯁꯤꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯗꯨꯗꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯌꯥꯝꯕ ꯑꯩꯅ ꯏꯟꯗꯤꯌꯥꯒꯤ ꯃꯐꯝ ꯀꯌꯥꯗꯒ ꯆꯠꯇꯅ ꯇꯧꯗꯅ ꯑꯩꯁꯦ ꯀꯣꯏꯔꯛꯄꯁꯦ ꯑꯗꯣ ꯂꯝ ꯀꯣꯏꯕꯁꯦ ꯌꯥꯝ ꯄꯥꯝꯃꯛꯑꯦ ꯑꯗꯣ
lam koibasi akhoi imungdagi se puthokcharaga chapado ngamoi khamnenina DM college da changwa matamda oin NCCC yawe sene kide course yawe adagi akhoi sports competition mayam ju yawe maitana maruwaina ina akhoi India ai mafam kaya aina chalakpase yam chal India se akhoi NCC yawe ko akhoi national camp tawma matamda akhoi India ai camp tawma na se saruk manipuri saruk tawga chalakpa adudani aina akhoi Uttarkashi adagi asonda akhoi aina basic mountaineering course ka tawra ise basic mountaineering course to puja akhoi ai mo excellent mo chamo yakai mahiro cham yakai cadet haidar ko cadet chamo yakai mo all India di la matamda mo taru khangat padura ai yauri ne excellent climber na noticeable performance in basic course da adui matungda samaina ai ko no de advanced course song phange ko aina journal ne wi sita makana adu makhata re tene da BA tam gi matang ha petang